ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯀꯦꯁꯣ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯦꯁꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡ ꯑꯆꯧ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯤꯡꯅ ꯑꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯦꯁꯣꯒꯤ ꯂꯣꯏꯅꯕꯤꯗꯤ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯦꯁꯣ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯔꯝꯃꯤ꯫ ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯃꯄꯥꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯆꯧꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯟꯗꯤ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯆꯧꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯎꯕꯗ ꯀꯦꯁꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯆꯧꯗꯨ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯁꯅꯥꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯟꯅ ꯏꯅꯥꯈꯨꯟꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯝꯃꯤ, ꯃꯤꯡꯅ ꯊꯣꯏꯕꯤꯆꯥ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯆꯧꯒ ꯁꯅꯥꯔꯩꯒꯗꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯆꯧꯅ ꯁꯅꯥꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯁꯅꯥꯔꯩ, ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯗꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯛꯏ꯫ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯑꯗꯨ ꯇꯥꯆꯧ, ꯅꯣꯏꯒꯤ ꯄꯥꯕꯅ ꯂꯥꯏꯔꯕꯤ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕꯤꯒꯗ꯭ꯔꯥ? ꯇꯥꯆꯧ ꯍꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ." "ꯁꯅꯥꯔꯩ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯨꯡꯁꯤꯅꯕꯗꯨꯕꯨ ꯊꯥꯛ ꯅꯦꯝꯕ ꯋꯥꯡꯕ ꯂꯩꯕ꯭ꯔꯣ? ꯁꯅꯥꯔꯩ, ꯑꯩ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯞꯀꯅꯤ." ꯑꯁꯨꯝꯅ ꯑꯆꯧꯒ ꯁꯅꯥꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯆꯧꯅ ꯁꯅꯥꯔꯩꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯁꯣꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯑꯆꯧꯕ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯅꯨꯄꯤ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯗꯣꯛꯎꯁꯣ꯫ ꯂꯥꯏꯔ ꯗꯠꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯌꯦꯛꯅꯕꯗꯤ ꯂꯥꯏꯔꯕꯅꯤ ꯍꯥꯏꯕꯁꯦ꯫ ꯅꯪꯅ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯑꯆꯧ ꯃꯄꯥꯗ ꯌꯦꯡꯗꯨꯅ, "ꯕꯥꯕꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯥꯕꯨ ꯄꯨꯔꯛꯂꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯃꯁꯤꯗ ꯃꯥꯕꯨ ꯑꯩꯅ ꯃꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯊꯤꯜꯂꯨꯗꯣꯏꯅꯣ?" ꯀꯦꯁꯣ ꯌꯥꯝꯅ ꯁꯥꯎꯅ, "ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯉꯝꯂꯔꯣꯏꯁꯤꯔꯥ?" ꯑꯆꯧ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ, "ꯑꯩ ꯉꯝꯂꯣꯏ ꯕꯥꯕꯥ." "ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯄꯥ ꯏꯆꯥꯒꯤ ꯃꯔꯤ ꯄꯨꯝꯕ ꯇꯠꯅꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯅ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ." ꯑꯆꯧ ꯅꯨꯡꯉꯥꯏꯇꯅ, "ꯄꯥꯕꯟ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯅꯆꯥ, ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯅ ꯁꯅꯥꯔꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯅ ꯁꯅꯥꯔꯩꯗꯨ ꯎꯃꯪ ꯃꯌꯥꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯆꯧꯒ ꯁꯅꯥꯔꯩꯒꯗꯨ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯆꯧꯁꯨ ꯎꯃꯪꯗꯒꯤ ꯎ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯇꯣꯟꯁꯨ ꯊꯣꯏꯕꯤꯆꯥꯒ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯀꯦꯁꯣ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯀꯦꯁꯣꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯇꯣꯟꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯗꯨ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯆꯧꯒ ꯁꯅꯥꯔꯩꯒꯗꯨ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ, "ꯅꯨꯄꯥ, ꯅꯪꯁꯦ ꯑꯩ ꯂꯧꯔꯨꯕꯗꯒꯤ ꯋꯥꯔꯦꯀꯣ? ꯃꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯠꯍꯜꯂꯦ." "ꯅꯨꯄꯤ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯀꯩꯁꯨ ꯋꯥꯗꯦ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ, ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯣ ꯑꯩ ꯎꯃꯪꯗ ꯇꯥꯄꯤꯁꯈꯣꯏꯒ ꯎ ꯌꯥꯟꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯎ ꯂꯧꯕ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯅꯨꯄꯥ, ꯑꯗꯣ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯆꯥꯛꯇꯤ ꯍꯣꯔꯦꯟ ꯑꯩ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯥꯛꯂꯒ ꯆꯥꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯁꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯥ ꯂꯦꯞꯂꯕꯅꯤꯅ ꯊꯋꯥꯏ ꯄꯥꯟꯕ ꯁꯤꯕ ꯍꯥꯠꯄ ꯇꯣꯛꯂꯣꯀꯣ, ꯌꯥꯗ꯭ꯔꯦ." "ꯅꯨꯄꯤ, ꯑꯩꯁꯨ ꯈꯪꯉꯤꯗ
Sidagidi aisu mapa haibudu oiraganiko nupi isanaga paba kawbadu khangda dhaninglei Sanarai nokfet tawduna oirani nupa koireroi isana paba kawba tagadawba Azauga Sanarai gadu nungai ba wari kaya sanarami Matam masum haukibana Sanarai du makumatha suraduna Angang mayok nabi amaibina masanupa ama unarami Asaudu masanupa ama poklitabada yamna harauzarami Asauna masanupa adugi maming athoiba haina kaurami Asaudu mayumda laklami Asau mayum oirabasu changbadi ngamdana mitop amagum sumangda leptuna mapabu kaurami Kesodo imungdagi thoklai sumangda asau leptuna leiribadu ubada keso yamna sauna Hey nang mafam asida kari tawba laklim ai nangonda yum asida amuk hana khongol tarakba yaroi haina haibu natro kari gi yum asida khongol taraklibano Baba nasu mo phangli hayeng si ipan tari Baba sanglagadi ngihakta lakpiyo haigi haiduna lakbani Kanagi isu nang mu kanano nei ai gidi isa ama kakta yari bungu satro ai thabok yam sili Asi hairam laga kesodo imungde sangkhirami asausu mathoi nungaitana satkirami Ipanumitni kesodi edumak laktri tawda yadaba laigi khara tawraga toklami asaudi masanupa thoibada punglup lukre thabak hek halakpaga masabu hana thirami nongma asaudu uyan masatpada mahusen melin amana siktuna sirami Sanareidi mapuroiba leitri tabadu wantharami athoibadi piklibanina mapa leitabadu khangzaramde kesodu masa leitabagi pau tarabasu laklamde Khulmiyam sangduna asaugi aroiba mathau mangam pangthoklami yummaduda Sanaraiga pikli masa athoibaga khak leirami khul leikaigi mina asumna hairami Sanaraise othokna sumaraibak thidako mayumdasu waba yaba makai wari mayum palaga amuk wari hausikna mapuroiba muk leitri khura kesodubu mathamoi bothokna kankre masa sira phawek lakni asuk phattabasibu kari mapano Ho mana tawbana mana phangi haibaduni masu nongmadi soidana phanglakigan aidi Sanareina masa pikpuduga leiramdawdu khalubada yam nungaite aikhoina magi mateng pangbibasu ngamde masa nupaduna sauraga hek nungaizaba haibaduni asumna mausingdu wari sanarami Sanareina masa nupa thoibabu yamna wana saunaba yoklaklami athoibasu sauraklami Sanareina aphanga thabak suduna athoibabu chaunaba yoklami Athoibasu mamana magidamak wabada ubada athoibadu nungairamde ngasisu Sanarai migi mayumda thabak sururaga wan halaklami athoibasu mama halakpa ngaiduna leirami athoiba mama halakpadu ubada ma nang halabo hale isabu chaklam labrane masak thongbirage lamdi ima adoima aisu imagi mateng pangnaba khurasaw boygi matung inaduna thabak suba satlage Imagi thoiba adu yate tangak kyamna angang goiri Ima imagi awabase uba ngamdi imana migi mayumda thabak suba sattuna nasabu saunaba yokpiri hausikti nasasu sauri aisu imagi mateng pangba ngamlani ima Imagi thoiba nang angang yamna uri hayeng isana sauraba kanda ima nungaina leidoini imagi thoiba imana nangonda haigadabadi punsida ina khunnaba kanna hotnagadabani Lairabagidi misang leitabani ina khunbagidi misang waloi aduna isana yeng sauraga sel mayam tanduna ina khunnabu hotnagadabani imana haiba khudingmak nasana loina pangthoksagani ina khunba mi moinaba kanu honagani Sanarai momonoktuna aduni dana isasidi lao imungda sanglasi ima sak thongbirage asumna mama masadu imungda sanglai Sanarai na sak thongduna mama masa saminarami Chak tokladuna phamungda sangduna potharami Nongma Sanaraidu yamna kanna narami chaw thau haibasu yaramde athoibadu mamagi anabadu yengnaba amaiba kawba laklami amaiba tomsaugi yumdani athoiba amaiba tomsauda yengduna ipu maiba aikhoi mado yam kanna naduna lei aikhoida amukta satlusi pu ipudi ngasidi sangloine migi lai khurumba masatkadaba lei kanano amaiba mada namadu yenghalu ipu koiroi ngakta chalusi nangbu ipu na hairibase bab tadrabro ipu si sangloi haibani ne phari ipu adudi ayum chatlukiki asi hairam laga athoibudu satkirami tomsau
ꯑꯊꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯆꯠꯂꯁꯨ ꯁꯦꯜ ꯐꯪꯂꯣꯏ, ꯑꯔꯦꯝꯕꯗ ꯋꯥꯔꯒ ꯇꯣꯛꯀꯅꯤ. ꯑꯊꯣꯏꯕꯗꯣ ꯑꯃꯥꯏꯕ ꯐꯅ ꯌꯥꯝꯂꯤ ꯃꯥꯅ ꯆꯠꯇꯨꯅ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕ. ꯑꯗꯨꯕꯨ ꯁꯦꯜ ꯄꯤꯕ ꯉꯝꯂꯣꯏ ꯈꯪꯕꯒꯤ ꯀꯅꯥ ꯑꯃꯠꯇ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ. ꯑꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗ ꯁꯦꯜ ꯄꯤꯔꯣꯏ ꯈꯪꯕꯅ ꯀꯅꯥꯝꯇꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯇꯦ. ꯏꯃꯥ, ꯃꯣꯏ ꯀꯅꯥꯝꯇꯅ ꯌꯥꯔꯛꯇꯦ. ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕꯗꯨ ꯀꯞꯂꯝꯃꯤ. ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯏꯃꯥꯅꯗꯤ ꯅꯆꯥꯕꯨ ꯆꯥꯎꯅꯕ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ. ꯏꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯤ. ꯏꯃꯥ ꯅꯥꯕ ꯊꯨꯅ ꯐꯔꯒꯗꯕꯅꯤ. ꯏꯆꯥꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯥꯅꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯤ. ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯅꯥꯔꯩꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ. ꯑꯊꯣꯏꯕ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ. ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯅꯥꯔꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯑꯊꯣꯏꯕꯗꯨ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯤ. ꯏꯃꯥ, ꯅꯪ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ. ꯏꯃꯥꯅ ꯅꯆꯥꯗ ꯍꯥꯏꯕꯤꯔꯝꯕꯁꯤꯡꯗꯣ ꯅꯆꯥ ꯀꯥꯎꯗ꯭ꯔꯤ. ꯅꯆꯥꯅ ꯋꯥꯁꯛꯂꯤ. ꯏꯃꯥꯅ ꯄꯥꯝꯖꯔꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯛꯄꯗ ꯑꯊꯣꯏꯕꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯁꯛꯂꯤꯕꯗꯨ ꯇꯥꯔꯝꯃꯤ. ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯅꯪꯅ ꯋꯥꯁꯛꯂꯤꯕꯗꯨꯅ ꯀꯅꯥꯗꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯑꯊꯣꯏꯕ ꯀꯧꯖꯩ. ꯃꯥꯡꯗ ꯎꯔꯤꯕ ꯃꯣꯡꯐꯝ ꯑꯁꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯣꯡꯐꯝꯅꯤ. ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏꯅ. ꯑꯗꯨꯒꯤ ꯏꯃꯥꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯃꯥꯅ ꯄꯥꯝꯖꯔꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛꯇꯣ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯕꯅꯤ ꯏꯅꯤꯡꯊꯧ. ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯤꯕꯗꯤ? ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯂꯥꯏꯔꯩ. ꯄꯥꯕꯅ ꯏꯃꯥ ꯆꯦꯜꯂꯛꯄꯗ ꯄꯥꯕꯕꯨ ꯄꯣꯛꯄ ꯏꯄꯨꯅ ꯏꯃꯥꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯈꯤꯗꯦ ꯍꯥꯏ. ꯄꯥꯕꯒꯤ ꯏꯃꯥꯒ ꯎꯃꯪ ꯃꯌꯥꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯏ ꯍꯥꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯣ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯄꯗ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯈꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯈꯤ. ꯁꯦꯜ ꯄꯥꯏꯗꯕꯅ ꯏꯃꯥꯁꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯅꯤꯡꯊꯧꯗꯨ ꯑꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕ? ꯀꯣꯅꯨꯡꯗ ꯆꯠꯁꯤ. ꯑꯩꯅ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯑꯊꯣꯏꯕꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯃꯤ. ꯅꯤꯡꯊꯧꯅ ꯑꯊꯣꯏꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯑꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯟꯅ ꯏꯅꯤꯡꯊꯧꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯍꯥꯔꯥꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯊꯣꯏꯕ ꯀꯧꯏ. ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕ ꯑꯉꯥꯡꯅꯤ. ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ. ꯅꯪꯁꯨ ꯃꯥꯕꯨ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ. ꯅꯆꯥ ꯃꯤꯆꯥ ꯈꯥꯏꯕ ꯌꯥꯗꯦ. ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯗꯕꯅꯤ. ꯃꯍꯥꯔꯥꯅꯤꯅ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ. ꯏꯅꯤꯡꯊꯧ ꯑꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯂꯩꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ? ꯅꯣꯛꯁꯤꯟꯅꯗꯨꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯊꯣꯏꯕꯁꯨ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ. ꯃꯍꯥꯔꯥꯅꯤꯗꯤ ꯑꯊꯣꯏꯕꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯈꯜꯂꯒ ꯂꯩꯔꯝꯃꯤ. ꯃꯍꯥꯔꯥꯅꯤꯅ ꯃꯆꯥ ꯑꯅꯤꯒ ꯑꯊꯣꯏꯕꯒ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ. ꯃꯆꯥ ꯑꯅꯤꯒꯤꯅ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛꯇꯨ ꯍꯥꯞꯂꯝꯃꯤ. ꯑꯗꯨꯒ ꯑꯊꯣꯏꯕꯒꯤꯅ ꯂꯥꯗ ꯍꯥꯞꯂꯝꯃꯤ. ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯒꯦ. ꯀꯔꯤ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯅꯁꯨ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯅꯇꯤꯛ ꯅꯄꯥ ꯆꯥꯏ ꯆꯥꯗꯦꯁꯨ ꯈꯪꯗꯦ. ꯅꯪꯗꯤ ꯂꯥ ꯑꯁꯤꯗ ꯑꯗꯨꯝ ꯆꯥꯎ. ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯁꯅꯥꯒꯤ ꯄꯨꯈꯝ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯁꯨꯛꯆꯥ ꯆꯥꯔꯣꯏ. ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥ ꯑꯁꯤꯁꯨ ꯇꯥꯎ. ꯅꯪꯕꯨ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯁꯨꯛꯄꯤ ꯄꯤꯖꯔꯣꯏ. ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯒꯅꯤ.
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯊꯣꯏꯕꯗꯨ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯑꯊꯣꯏꯕꯕꯨ ꯊꯤꯔꯨꯗ꯭ꯔꯤ꯫ ꯑꯊꯣꯏꯕ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ "ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯑꯊꯣꯏꯕꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ? ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯇꯥꯏ꯫ ꯃꯇꯝ ꯈꯔ ꯏꯄꯨꯒꯤꯗ ꯂꯩꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯊꯣꯏꯕꯕꯨ ꯃꯥꯒꯤꯗ ꯊꯝꯂꯝꯃꯤ꯫ ꯁꯣꯝꯗ ꯀꯦꯁꯣꯗꯨ ꯃꯁꯥ ꯃꯃꯧꯅ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯀꯦꯁꯣꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯀꯦꯁꯣꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯁꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯅ ꯀꯦꯁꯣꯕꯨ ꯊꯕꯛ ꯇꯧꯕꯗ ꯁꯣꯏ ꯍꯥꯏꯗꯨꯅ ꯃꯒꯨ ꯀꯦꯁꯣꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯀꯦꯁꯣꯗꯨ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯦꯁꯣ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯒ ꯁꯅꯥꯔꯩꯒꯕꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯀꯦꯁꯣꯅ ꯈꯜꯂꯤ, "ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯔꯨꯕ ꯄꯥꯞꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯕꯨ ꯂꯥꯏꯔꯕ ꯅꯨꯄꯤ ꯂꯧꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯟꯊꯣꯛꯈꯤꯕ꯫ ꯏꯅꯥꯛ ꯈꯨꯟꯕ ꯈꯛꯇꯅ ꯃꯤꯅꯤ ꯈꯜꯂꯨꯕ꯫ ꯏꯆꯥ ꯏꯃꯧ ꯁꯤꯔ ꯐꯥꯎꯕ ꯑꯩꯅ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯏꯁꯨ ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ?" ꯀꯦꯁꯣꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯆꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯆꯥ ꯁꯥꯎꯅ, "ꯍꯩ ꯍꯅꯨꯕꯥ, ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ? ꯑꯃꯣꯠꯄ ꯐꯤ ꯈꯔ ꯂꯩꯕꯅꯤ, ꯁꯨꯗꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯏꯀꯨꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯐꯤꯗꯨ ꯏꯀꯨ ꯍꯌꯦꯡ ꯁꯨꯔꯒꯦ." "ꯍꯩ ꯍꯅꯨꯕꯥ, ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯕ ꯇꯥꯕ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ?" "ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤꯅꯦ, ꯀꯅꯥꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ తాꯟꯒꯗꯧꯔꯤꯕ?" "ꯍꯣ, ꯑꯩꯅ ꯇꯥꯟꯗꯧꯔꯤꯕ, ꯑꯩꯅ." "ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯃꯧꯅꯤꯀꯣ꯫ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯑꯗꯨꯛ ꯊꯤꯅ ꯇꯧꯕ ꯅꯈꯣꯏꯁꯨ ꯃꯁꯤꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯐꯪꯒꯅꯤ." "ꯀꯔꯤ? ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯐꯪꯒꯅꯤ ꯀꯥꯏꯅ? ꯍꯦꯛ ꯄꯣꯛꯄ ꯅꯆꯥꯗꯨꯅ ꯁꯤꯕ ꯐꯥꯎ ꯆꯠꯇꯕ ꯉꯝꯕ ꯅꯪꯅ ꯀꯔꯤ ꯐꯗꯅ? ꯅꯪ ꯐꯠꯇꯕꯒꯤ ꯑꯩꯈꯣꯏꯁꯨ ꯐꯠꯇ꯭ꯔꯤꯕ? ꯐꯤꯁꯦ ꯁꯠ ꯁꯨꯗꯣꯛꯎꯆꯣ, ꯅꯠꯇ꯭ꯔꯕꯗꯤ ꯉꯊꯤꯕꯣꯡ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯦꯁꯣꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯆꯨꯝꯃꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯐꯠꯂꯨꯗꯕꯗꯒꯤ ꯏꯆꯥ ꯏꯃꯧꯁꯨ ꯐꯠꯇꯕꯅꯤ." ꯀꯦꯁꯣꯗꯨ ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯨ ꯁꯨꯔꯝꯃꯤ꯫ ꯀꯦꯁꯣꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ, "ꯈꯨꯔꯥ ꯀꯦꯁꯣꯁꯦ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯕ ꯍꯧꯔꯦꯗꯅ꯫ ꯃꯥꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯂꯨꯅ ꯇꯧꯈꯤꯕ ꯃꯧ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯊꯛ ꯀꯥꯔꯒ ꯅꯦꯜꯂꯛꯑꯦꯗꯅ꯫ ꯑꯩꯗꯤ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ꯫ ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯂꯥꯏꯔꯕ ꯅꯨꯄꯤ ꯂꯧꯏ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄ ꯉꯝꯕ ꯃꯆꯥ ꯃꯃꯧ ꯑꯗꯨꯅ ꯁꯤꯕꯗ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯗꯕ ꯉꯝꯕ ꯃꯥꯗꯤ ꯃꯉꯣꯟꯗꯒꯤ ꯉꯝꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤ." ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯇꯣꯟ ꯂꯥꯛꯄꯒ ꯊꯣꯏꯕꯤꯆꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯄꯥꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ꯫ ꯅꯄꯥꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤꯕ." "ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯀꯔꯥꯏꯗ ꯆꯠꯇꯣꯏꯅꯣꯅꯦ ꯅꯨꯄꯤ?" "ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯆꯈꯤꯁꯅꯤ꯫ ꯑꯩꯗꯤ ꯃꯈꯥ ꯇꯥꯅꯅꯦ ꯅꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯂꯩꯃꯤꯟꯅꯁꯤꯔꯥ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ." "ꯐꯔꯦ ꯅꯨꯄꯤ, ꯑꯩ ꯄꯥꯕꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯒꯦ." ꯑꯇꯣꯟꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯁꯣꯗꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯟ ꯃꯄꯥꯗ ꯌꯦꯡꯗꯨꯅ, "ꯄꯥꯕ, ꯅꯃꯧ ꯅꯨꯄꯤꯅ ꯄꯥꯕꯒ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯄꯥꯕ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ." "ꯑꯇꯣꯝꯕ, ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯔꯥꯏꯗ ꯆꯠꯂꯨ ꯍꯥꯏꯕꯅꯣꯅꯦ?" "ꯄꯥꯕ, ꯑꯗꯨ ꯑꯩ ꯈꯪꯗꯦ꯫ ꯄꯥꯕ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯒꯅꯤ." "ꯐꯔꯦ, ꯏꯄꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯀꯦꯁꯣꯗꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯐꯝ ꯍꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯑꯁꯤ ꯀꯅꯥꯗ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯍꯧꯖꯤꯛꯇꯤ ꯃꯟꯇ꯭ꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ
ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯑꯁꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯑꯁꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯗ ꯄꯤꯔꯁꯤ꯫ ꯏꯅꯤꯡꯊꯧ, ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯑꯉꯥꯡ ꯈꯔ ꯑꯣꯏꯃꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗꯣ ꯏꯅꯤꯡꯊꯧ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯐꯝꯗꯨ ꯃꯥꯒꯤ ꯃꯆꯥꯗ ꯄꯤꯕ ꯍꯥꯏꯕꯁꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯂꯩꯇ꯭ꯔꯕꯅꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯗ ꯐꯝ ꯑꯁꯤ ꯄꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯡ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ꯫ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕꯁꯤꯡꯗꯨ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯃꯤꯡ ꯊꯧꯕ ꯍꯥꯏꯅ ꯀꯧꯖꯩꯗꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯐꯝ ꯍꯥꯡꯗꯨꯅ ꯂꯩ ꯍꯥꯏꯕ ꯇꯥꯖꯩ꯫ ꯑꯩꯕꯨ ꯃꯟꯇ꯭ꯔꯤꯐꯝ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯟꯇ꯭ꯔꯤꯐꯝ ꯄꯤꯅꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ? ꯐꯔꯦ, ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯒ ꯅꯪꯒ ꯅꯤꯡꯊꯧ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯗꯨꯅ ꯃꯟꯇ꯭ꯔꯤꯐꯝ ꯑꯁꯤ ꯄꯤꯒꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯁꯅꯥꯖꯥꯎꯕꯗꯨ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯔꯨꯁꯨ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯍꯥꯏꯖꯔꯨꯒꯦ꯫ ꯂꯥꯟꯃꯤ ꯈꯔ ꯆꯠꯇꯨꯅ ꯁꯅꯥꯖꯥꯎꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗ ꯏ ꯇꯩꯕ ꯊꯥꯡ ꯑꯅꯤ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯥꯕꯒ ꯀꯣꯔꯧꯒꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯗꯨ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧꯅ ꯊꯥꯡ ꯑꯁꯤ ꯏꯅꯤꯡꯊꯧꯗ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯕꯤꯔꯛꯏꯗꯣ ꯏꯅꯤꯡꯊꯧ꯫ ꯈꯥꯕꯗꯨ ꯏ ꯇꯩꯕ ꯊꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯅ, ꯀꯔꯤꯒꯤꯅꯣ ꯏ ꯇꯩꯕ ꯊꯥꯡ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯊꯥꯡ ꯑꯁꯤ ꯄꯤꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧꯗ ꯁꯤꯡꯅꯔꯛꯀꯅꯨ, ꯂꯩꯕꯥꯛ ꯑꯁꯤ ꯏꯈꯦꯡ ꯇꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯥꯕ ꯅꯤꯡꯊꯧ ꯁꯥꯎꯅ, ꯀꯔꯤ? ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯥꯟ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯌꯨ꯫ ꯐꯅꯤ ꯏꯅꯤꯡꯊꯧ, ꯍꯥꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯖꯥꯎꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯅꯤꯡꯊꯧ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯊꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯔꯧꯗ ꯄꯤꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯗ ꯏ ꯇꯩꯔꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯀꯣꯔꯧꯅ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯊꯧꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯊꯥꯡ ꯑꯁꯤꯗ ꯇꯩꯔꯤꯕ ꯏ ꯑꯁꯤꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯖꯒꯦ꯫ ꯊꯥꯡ ꯑꯁꯤꯗ ꯏ ꯇꯩꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯁꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯏꯈꯦꯡ ꯇꯥꯔꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯔꯧꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯔꯦ, ꯑꯩꯅꯁꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯂꯥꯟꯃꯤ 100,000 ꯄꯤꯔꯒꯦ꯫ ꯊꯧꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ 100,000 ꯄꯨꯗꯨꯅ ꯊꯧꯕꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯊꯥꯡꯗ ꯏ ꯇꯩꯔꯤꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯁꯅꯥꯖꯥꯎꯕꯗ ꯍꯪꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯁꯥꯎꯅ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯅꯣ? ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯈꯥꯕꯅ ꯂꯥꯟ ꯇꯧꯔꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯂꯥꯟꯃꯤꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯩꯕ ꯅꯠꯇꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯄꯥꯈꯠꯅ ꯆꯪꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯈꯥꯕ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯊꯥ ꯁꯥꯅ, ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯈꯥꯕꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ? ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯆꯪꯂꯛꯏ꯫ ꯊꯧꯕꯅ, ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ, ꯏꯅꯤꯡꯊꯧ ꯀꯣꯔꯧꯅ ꯂꯥꯟꯃꯤ 100,000 ꯄꯤꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯊꯧꯕꯗ ꯃꯥꯅ ꯅꯤꯡꯊꯧ ꯀꯣꯔꯧꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯣꯔꯧꯅ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗꯨ ꯊꯧꯕꯒꯤ ꯂꯧꯁꯤꯡ ꯂꯩꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯅ ꯄꯨꯔꯛꯄ ꯂꯥꯟꯃꯤ 100,000ꯁꯨ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟ ꯑꯗꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯉꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯊꯧꯕꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯊꯧꯕꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯍꯥꯞꯂꯝꯃꯤ꯫ ꯊꯧꯕꯕꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯍꯥꯞꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯧꯕꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯂꯥꯗ ꯍꯥꯞꯂꯝꯃꯤ꯫ ꯊꯧꯕꯅ ꯅꯤꯡꯊꯧꯗ, ꯏꯅꯤꯡꯊꯧ, ꯆꯥꯛ ꯑꯁꯤ ꯅꯅꯥꯏ ꯑꯩꯕꯨ ꯆꯥꯎ ꯍꯥꯏꯔꯕꯗꯤ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯍꯥꯞꯄꯤꯌꯨ꯫ ꯐꯔꯦ ꯃꯟꯇ꯭ꯔꯤ, ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯍꯥꯞꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯆꯥꯅꯕ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯍꯥꯞꯂꯝꯃꯤ꯫ ꯊꯧꯕ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯗꯨꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯅ ꯅꯣꯡꯃ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯁꯅꯥꯒꯤ ꯄꯨꯈꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯒꯗꯧꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯉꯛꯅ, ꯃꯟꯇ꯭ꯔꯤ, ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕꯅꯣ? ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫
ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯁꯤ ꯅꯣꯡꯃ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈꯤꯕ ꯑꯊꯣꯏꯕꯗꯨꯅꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯗꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯄꯤꯖꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯑꯁꯤꯒꯤ ꯐꯤꯕꯝꯗ ꯌꯧꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒ ꯏꯅꯤꯡꯊꯧꯒꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯤꯡꯊꯧꯅ, ꯑꯊꯣꯏꯕ, ꯅꯪꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯂꯧꯁꯤꯡ ꯂꯩꯕꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯤ꯫ ꯅꯪꯉꯣꯟꯗ ꯅꯤꯡꯊꯧꯍꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯕꯨ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯍꯣꯏꯅ ꯈꯟꯅꯩ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒ ꯑꯊꯣꯏꯕꯒ ꯌꯥꯝ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯁꯥꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯊꯣꯏꯕ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯦꯁꯣꯅꯤ꯫ ꯀꯦꯁꯣ ꯑꯊꯣꯏꯕꯗ ꯌꯦꯡꯗꯨꯅ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯕꯨꯡꯉꯣ, ꯏꯁꯨꯕꯨ ꯀꯅꯥꯅꯣ? ꯉꯁꯤ ꯆꯥꯗꯕꯅ ꯁꯤꯒꯗꯧꯔꯕ ꯑꯩꯕꯨ ꯏꯁꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕꯁꯤꯕꯨ? ꯄꯨ, ꯑꯩꯒꯤ ꯃꯤꯡ ꯑꯊꯣꯏꯕ ꯀꯧꯏ꯫ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤꯅꯤ꯫ ꯑꯊꯣꯏꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯀꯦꯁꯣꯗ ꯂꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯀꯦꯁꯣꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯀꯦꯁꯣꯁꯨ ꯈꯪꯂꯤ ꯑꯊꯣꯏꯕꯁꯤ ꯃꯥꯒꯤ ꯃꯁꯨꯅꯤ ꯍꯥꯏꯕ꯫ ꯀꯦꯁꯣ ꯀꯞꯇꯨꯅ, ꯏꯁꯨ ꯅꯨꯄꯥ, ꯑꯩꯍꯥꯛꯁꯤ ꯅꯪꯒꯤ ꯄꯥꯕ ꯄꯣꯛꯄ ꯐꯠꯇ꯭ꯔꯕ ꯃꯄꯥ ꯑꯗꯨꯅꯤ꯫ ꯅꯄꯥꯅ ꯅꯃꯥꯕꯨ ꯂꯧꯔꯛꯄꯗ ꯑꯩꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯂꯧꯔꯛꯏ ꯍꯥꯏꯗꯨꯅ, ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯁꯨꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯏꯄꯨꯒꯤ ꯁꯦꯕꯥ ꯐꯪꯖꯔꯦ꯫ ꯏꯄꯨ, ꯁꯤꯗꯒꯤꯗꯤ ꯅꯁꯨꯒꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ꯫ ꯀꯦꯁꯣꯁꯨ ꯃꯁꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯃꯆꯥ ꯃꯃꯧꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯦꯁꯣꯗꯨ ꯑꯃꯨꯛꯁꯨ ꯀꯞꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ꯫ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯇꯣꯟꯒ ꯊꯣꯏꯕꯤꯆꯥꯒꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯨꯕꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ꯫ ꯅꯨꯄꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯇꯧꯔꯨꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯦ ꯉꯁꯤꯗꯤ꯫ ꯏꯕꯥꯅꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯅꯨꯄꯤ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯩꯅ ꯄꯥꯕꯕꯨꯁꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯑꯇꯣꯟꯅ ꯃꯄꯥꯕꯨ ꯊꯤꯗꯨꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯖꯔꯕꯁꯨ ꯀꯦꯁꯣꯅ ꯌꯥꯔꯝꯗꯦ꯫ ꯀꯦꯁꯣꯗꯨ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫